manifesto sida yauriba sigi wahai se sida yamna luba wahai ani yauri reconciliation commission haiba wahai ma yauri phrase masiga satisfactory to all the people of the state haiba why and is underlined to reconciliation commission is kari da bugi haire inu ga se yamna san na uba problem ama solve to ge haiba gi vision number yauri to ko wahai khaibung tawnaraga group amaga fruit amaga nuksi da ba khana chaina ba thokpla ba tajaga hana digi dum khaibung tawraga chayet na ba estrangement number labor relation fazana laitaba kairum tawraga leiba adugumma society amada chungsan naraga santi leina bagi khona bagi yamna maru iba idea ne reconciliation junction sidi amtina wa matha ki mawut fazana khanga ga haira abapone hari base international event kaya da season ne base adugumma wahai ma season naraga manipur da thokliba kangluk masen goi ba unkhat na ba thajan na da ba chahi cha ga goi chahi decades kaya hai tare ko chahi ni fu yang kai ja adun tum chai da 2001 adu da na thokna lai ba mayam je ko han ge ta ra di reconciliation commission am sem ni ai na ai ja ba sibu la na after handu to gi phibam mam da to ko ma khoi na theng le se musyam thina lai thini ngai ni lepa masa ta ni hai bo yai